Online Manipuri ayuki pau yengbiriba pumnamak puthoi laisramna khurumjari ahanbada maroiba pau. Kumbi Ashi MLA na sapam Sophia hatpada chenaba Kuki sing ngasi fawbagi manungda fagadabani haina mafam aduda mathau tawriba BSF ta khangankhrei. Ngasi ayuk chawrangna pung 12 makhairom tarakpa aduaida Kumbi Ashi gi manung chana laiba Saiton Gram Panchayat ki wathalambida lau soduna laiba sapam Sophia Kungamapan mapuroiba sapam Dayanandabu Kuki militant sing na kaptharakpa nongmai Maruna Panduna Leikhidraba thodok aduga mari lengnana Kumbi Ashi gi MLA S Premchandra amadi police ki makok thongba official sing laktuna yengsinki MLA asina mafam aduda mathau tawriba BSF personnel singa wari sanaki baga loinana thodok aduda chenariba Kuki sing ngasi fawbagi manungda fagadabani haiki nakal amaromda Leikhidrabi Sophia gi manembokna phongdokhibagi matung inna mahaki mamau nupi hatpada chenaba sing fadri fawba asi bhakchang lokhiroi postmortem tawnaba pubasu yaroi Kuki singna nongmai kaplakpa matamda mafam aduda mathau tawduna leiriba Central Force BSF na tumina leiriba karino amadi law lokpa chaliba khunja sing BSF na karigi ngak sendribano haina wahang kaya hanglabi UNC ga tripartite talk chathargadauri State amade Central Lengakta United Naga Council UNC na tanuna lakpa dabi singi matangda chatharkiba maikei ohumgi oiba tripartite talk tha sigi 13 gi ayuk pung 10 taba matamda Senapati District Headquarter da chathanaba Bharat Lengaki Ministry of Home Affairs Northeast Division gi maikei dagi khangalakre Hiramaduga mari lenana advisor NEAK Mishra na sungarang UNC gi president na mifam aduda UNC team bu saruk yanaba amadi mifam adu mapung fahanaba chepau pikre hai Manipur thokli balana si loisinaba karigi hona dribano haibasi miyamna nainaba tai Dr. Romesh Thasigi haukiba November tang tarukta sugunu ACG MLA Kangu Jamranjit amadi Lok Sabha gi MP Professor Bimola Koijamna wangu amadi Kumbi area da lairiba relief camp sing da miyamna karamna lairi makhoina narak yeklakpa matamda kamdawi angang singna karamba fibam da lairik tamlibage haibagi matangda khananingnabagi khongchat adubu Kumbi BJP mandal na relief camp aduda changduna namfu safu tawduna sengdokadabani hairibasi Kumbi BJP mandal na Manipur gi irang asi loisin haningdabagi apamba phongdorakpani haina Kumbi gi INC gi hanagi mirep Dr. Romesh Khangembam na phongdokre ngasi Manipur Press Club ki thangjing hall da pangthokiba pawmi singa unaba amada mahangna makha Tarduna hai miyam gi mihut haiba asidi miyam na waraba matamda laktuna miyam gi issue sing da chaminaba tabani asu kuiraba chahi amaga tha nipan suraklaba asi fawa Manipur gi thokleba irang asi loisinaba honadriba asi karigino haiba si miyam na ningnaba mathau tai haina phongdokhi loinana hojik India gi Prime Minister Narendra Modi na Gujarat na 2002 da Chief Minister oiringaida Gujarat su Kanglup ki irang thoki irang adu numit humni da laksin khiba dugumna Manipur tholiba Kanglup ani gi sathiraba lanasi ningthina laksin naba tawdriba karigino haina su phongdokhi BJP na lengak sasan tawringaida Manipur miyam nungai horo haibadu hojik nungai ribra Manipur ki Chief Minister M. Birena Momonok tuna harau taramna leibak miyangi mamangna phongdokhiwa wafam kaya adu thabak oina pangthok libra amadi madugi kanaba Manipur gi miyamna fanglibra haibadu neina famthoi Chief Minister na thawai tana leibak miyamda haikhiwa wafam asi BJP na lengak sasan tawringaida Narendra Modi na Prime Minister oiringaida Manipur miyam nungai horo haibasini CM na wafam asi phongdokhiba matamda leibak miyam na Manipur asi wata padaba mihan mipun thoktiba Kanglu masel nungsi chanana matam pumbagi leinaba BJP gi lenga amadi Bharat ki Prime Minister Narendra Modi na honarakani haina thajaba thamki adubu ngasi di Chief Minister na phongdorakhiba wafam asi thabak to oina pangthorakpadi laidana Manipur asi mihan mipun amadi mikap mirau kholtana nilaba Kanglup masel gi marakta achauba loinaidraba lan ama thoktuna kangkhong chairaba Manipur ama haibadu hojik oire tasengbadi luchingba amana leibak miyangi mafamda haidokhiba wafam adu thabakta tarang onthoknaba honagadabani chinama pali luchingbani haiduna thabak oina pangthokpa ngamloidawa wafam di leibak miyangi mafamda khak haibiroidabani aduga haina balai ningthauna ngangba wadi leibak makha ta haide thakta suka haide haibasini adubu ngasidi ona taina bada ikhoigi lengak loisingna thabak to oina pangthokpa ngamloidawa kaya ama asengba chumba saduna miya mamangda hek hairaga madugi ona taina bada Manipur gi miyambu awaba tahanba haibasi yamna chumdabani CM na phongdokhiba yamna tabada nungaikhiba wafam amana micham miyamna khut tharakuna mihan mipun chatharakpada tumina leiduna yenglaga leithokadaba Manipur lengak nati haibasini CM na wafam asi phongdokhibaga loinana thabak oina sungsoi soidana pangthorakani haina miyamna khanki adubu masigi ona taina bada Kuki militant singna micham praja singda Onsenduna amadi nongmai amadi bom kapsenduna miha mipun leptana chatharakpa matamda Manipur lengana Kuki militant sing faduna ain gi oiba thabak chapchana lokhatpa ngamdana lakhi maduna Chief Minister na ngangthokiba wafam adu arembada pangangang ba haibadu taduna hojik tokle haiba yare amaromda Prime Minister Narendra Modi na leiringaida Manipur miyam nungai horo haiduna
CM Makhong Makha lamna Momon Minoka loinana Haidokiba asiso ona dainaba oire Narendra Modi na Bharat ki Prime Minister oiringai matamsida Manipurda kangluf anigi achoba lan ama thoktuna Manipur kangkhong chairakpa mihar mipun kaya thorkpa Kuki militant singna yum kaya mai thaduna manghalakpadagi relief camp singda mioi lising humfugi mathakta changjafam lauduna leiriba asida ngasi phawba PM Modi na hana fawba yingbidana leiri haiba yai pumna masigi mathakta Manipurda chahi amaga tha nipan sujilaglaba kangluf anigi lan asi Loisinaba PM Modi na ngasi fawba thabak amata paikhat piraktree lan loisinaba CM Biren kauduna wari fawba sanaba phangandri maram aduna BJP lengang matamda Manipur asi kangkhong chaiba haibadu oire masidagi kannaba CM na haidoki wafam sing adu ngangna thabak oina pangthoknaba honafam thokle